Imphal की Khurai Telipati Da Ngashi Ayuk Eviction drive Chatthabada Mapham Adugi Meeyamna ATHINGBA PIRAKPADAGI CHAONA UNGKHATNAKHRE Lengaki Khaslen da Sajinba Dukan Amadi Yumsing Siduknaba Imphal की DC na thokiba order matung inna eviction drive chathaba hokibani hairi adubu eviction chathaba yaroi haina Mapham Adugi Meeyamna ATHINGBA pirakhi pawadu fangbaga MLA TH Arun Kumarna Meeyam aduga yashinaba puraknaba honaki adubu ngamdabana ASIO amadi adai official singa Meeyam aduga wari sanaraba matungda makhatana eviction chathaki Nambol